Kurumzari, SKTV News Sandokchari ba Manipuri pau yengbiri basmu taramukchari ahanbada marui pau sing pangmigani. Susana riba kukizogi lalolup singa center madi Manipur lenga ko wari sana kray lalolup singi mai kedegi separate administration gi wafam nahona na puthorak kray. Bihar pasing nasak khangdoktuna phaba ngamdrabasu trong lawbagi thodokta leikidraba angang anige haksang aroiba mathau mangam pangthokrai. Umjal sing masamapan yangkai mathoida base year oiraga NRC tawnabagi talib demand asida mateng oiba yaba document amata thainadre haina Lok Sabha gi MP Dr. Angomcha Bimol akojana phongdokrai. Death certificate pidaba maramna phangpham thokpa amata phangdana wana punsi leli haina Manipur crisis asida thiba khangna leiriba myoi singi imu manungi maikedegi phongdorokli. Amasung PHED gi official kharana Jal Jeevan Mission gi pai fauba tingdana website ta oina ising phangan kra haina thagalakle haina Lamsang Assembly Constituency gi polling station 17/1 gi miyamna maral sirakli. Hozimiam da pau sandong pijari. Susana riba kukizogi lalolup singa center madi Manipur nga ka wari sana kray kukizogi lalolup singi maiki dagi separate administration gi wafam nahuna na puthor kray. India lenga ki Ministry of Home Affairs na silaga pangthoki ba tripartite talk adu mamangtha April gi tang kontra da New Delhi da pangthoki bane North East Peace Talk ki nauna interlocutor oina habla khraba AK Ajit Lal na chair lawruga pangthoki ba tripartite talk adu da kukizogi lalolup singi maiki da Kuki National Organization KNO amadi United People's Front UPF ki lusing basing na sarug yaki. Amarom da Intelligence Bureau amasung Security Agency singi senior official sing amadi Manipur lenga ki mhyot sing wari sanabadu da yauki. Numit supa ama sathaki ba wari sanabadu tangkak ani thongna sathaki ahan ba tangkaki wari sanabadu sugi kadal sing na laiba designated camp singi hongdo hongjin tauba security amadi atai thabak thorom kya gi matang da khana ki hairi. Maduda designated camp khara nauna hongdok pa yauna ahen ba security management ki matang da nakalani mangna yana ki hairi. Ani supa tangkak tana kukizo sing na taliba demand amadi makogi political demand gi matang da khana ki maruina kukizo sing na khundaba mafam sing ama toina punsilga legislature leiba union territory gi thakta thambina ba KNO amasung UPF ki maike gi takshin ki loidena kumjali singani kunumda gi megi tanghum gi thorok ki ba irang asina maram orega manada ba sakthung phanglakpa singi district singda matik saba infrastructure sangbat chagalakta ba healthcare lambi thong mahi machine gi lamda khudong sa da ba kya mayok narak gi matang da paudam ki hairi KNO amasung UPF ki mihut singna thamlaki ba wafam sing interlocutor AK Ajit Lal na ningthina taba loidena demand sing adu higher authority gi mafam da soidana yahongani haina thajab piki loidena center gi ahan ma khongthang di Manipur da tangdu lai taba hanjil hanba mathau taba mafam singda Central Security Force Thajin ba KM Singh Hongdok Hongjin tauba madi Constitution gi framework manungda makhatana wari sanabani hainasu Ajit Lal na makhatana thamki panba yabadi handak pangthoki ba tripartite talk adu thani gi manungda makha chatharakpani. Kuki military singnaba singna trong lawbi awang lekai da satharki ba bomge attack ta lekhidraba angang ani gi thawai yaudra ba haksang lairon sankrai mamangtha April gi tang 3 ki lona ba nungai matung pung amaga minute mangarom tarakpa matamda thoki ba laibak thiba thodok aduda yumda mamaga loinana tumlaga leiba masagi sahi mangarom suraba oinam tomthina masung thamnga khakta mangai ribi oinam yaisna lekhidabani loinana thodok aduda apopi mama su phibam luna sokpadage Raj Medicity da pukatuna laing chathakibani numit adudagi pikli ba angang ani adugi thawai yaudra ba haksang Rims Imphal gi merel na thamlaki adumang puhau ki batang kontra da leikidraba angang ani adugi madau amasung mabena masu ani gi thawa yaudra ba haksang lauduna aroi mathong mangam pangthok sarga haina appeal tarokpadagi ngasi Rims Imphal gi merel sangnagi angang ani adugi thawa yaudra ba haksang laukibani tungda torbung gram panchayat ki manung sanba phagwaksau ikai mamang lekai da leiba puwari ga sagona ba mafam lamthabungda lining laishon gi thorom sing pangtholo matung da leron chanki angang ani gi thawa yaudra ba haksang adu Rims Imphal gi merel sangnagi puthorpa matamda miyam gi tengtha khol amadi mikap mirau khol na mafam adu ngahak ninki loinena masing yamlaba miyam aduna angang ani gi thawa yaudra ba haksang Rims Imphal gi merel sangnagi makhogi porongpham lamdam trong lawbi tamna lakpagi lambida tidim lambi paringi tuan tuanpham kya miyamna nak yetagi merel sangdagi angang ani gi thawa yaudra ba haksang sing puduna lakpada tidim lambi gi tuan tuanpham singda leiramba miyamna leikatuna ikai khumna utki angang ani gi porongpham trong lawbi yorokpada apokpa mangal oinam gi trong lawbi awang lekai da leiba yimda masanupa al adukak pusinki
mafam aduda laikai miyamnasu leisukat kemani tha manga khaktamak ngairibi oinam yaisnagi thawai yaudrba haksang aduna lambida thamlamki laikatpagi thoram loiraba matungda lam thabungda purga puna lerol chanki Kumzal sing mang sama panyangkai mathoida VSR oraga NRC taunubugi talib demand asida mating oibe yaba document amata thenadri haina Lok Sabha ge MP Dr. Angomsa Bimal Akoijamna phongdokhrei waphamasi All Manipur Bar Association ambana sinduna Palace Compound liba MSFDS ge auditorium da pangthokiba sensitization on NRC haudopugi thoramda mahana phongdokibani thoramadu senior advocate Khaidem Mani retired IAS officer RK Nimai sangnai demographer Professor RK Narendra Manipur University Department of Law ge head of department Dr. Yunam Premanandana singbamyoi kyasu saruk yaki thoramadu Dr. Angomsa Bimal Akoijamna hai kumjal sing masama panyangkai mathoida India ge oina Assam natana atai state sing ge NRC update tawkibagi record laite kanagumba kharana kumjal sing masama panyangkai mathoige census ta yumpham oiraga mitop khandokadabane haina phongdoklabasu kumjal sing masama panyangkai mathoige census ta foreigner natragana India ge citizen haibigi record yaugdei Manipur ge mitop khangdoknaba talib demand asi maram saba amadi constitution yaba amani matang sida aikoina tawba yariba asi Immigration and Foreigners Act 2025 ge makhada Foreigners Tribunal linkatuna mitop sing khandoklaga masagi maramdamda halankiba yai India ge citizen haina takpada kumjal sing amaga sama panyangkai ni thoigi ahanba Lok Sabha election natragana kumjal sing masama panyangkai taret ki ani suba Lok Sabha ge electoral roll da masana targana mapa mapu sing yaubugi document asisu khana ba yagani National Population Register tawraba matungda National Registration Indian Citizen NRIC tawduna mitop khandok pasu yai mitop khandok pagi demand asida aikoina divide and rule ge langda thuduna kuki khudimak illegal immigrant oina laukiba sina ngasi mak khudong thiba kya mai unari aikoina lang asida ge nanthoklaga illegal immigrant khudimak foreigner ni adubo foreigner khudimak illegal immigrant nate haiba wakalon asisu laiba mathau tai illegal immigrant ke wafum khanar matamda purup amakhana khanabagi wakalon thadoktuna hanagi Manipur oihana ba honabagi tangai fadaba lai haiba wafum phongdokki Foreign Immigration and Foreigners Act 2025 maka the tribunal tawraga so and so organization is a foreigner ni hai sigi khunji foreigner male have sing do please bring them to that tribunal so that we can dictate, detain and deport illegal immigrants. That can be done. For that you need to have a political will and understanding. This is another state to achieve our goal of to deport illegal immigrants from Manipur. Political right focus illegal immigrants and foreigners khandokpadi yamna mathau tai madu natragadi ekhoida mangzalingai yamna lei hairibasi demand to the Indian state ekhoina favor to you haibanate. It is the moral and legal responsibility of the Indian state because they have passed an act like that and it is the nature of the state. kumjal sing ani kunumdogi mege tangomdogi thorokliba irang asida mangkiba mei kuntra henbage death certificate hojik fawba pidaba maramna phampham thokpa amata phangdana wana punsi leli haina thiba khangdana leiriba mioi amage imung manunggi maikedagi phongdorokli irmasigi matangda ngasi Manipur Press Club ki thangjing hall da pangthokpa pawgi mifam amada kumjal sing ani kunumdogi mege tang tarukta sangai thelda leiba Olympic Park ki mafamdagi ihan hanboina mangkiba kumbong kaitheldagi atom somarendrogi loinabe atom ongbi kavitana hai mahaki mapuroiba mangkibagi case asi CBI da sinakrabasu sahi ahum pharaklaba fawda CBI da mahaki mafam da karigumba makhal amatagi wahang pahong na singba hangbala khire
masina takpadi case asi CBI da sinadri haibani lengana hojik fawbuda mangkraba miyoi sing asigi imung manungda mateng amata pirakpa leitri Imatras Wings of Hope amadi Rajiv Gandhi Foundation mateng khara pirakpadi leikre Amaromda Mapuroibagi death certificate pinaba lengak ta hairubada sahi tare lerga pigane haina khangalaki masina maramorga mahaki Mapuroibana tawramba central ge thabak adu outsource oina leire masida sunatana death certificate leitaba maramna insurance ge fangfam thokpa senfam su amata phangba ngamdrei irang asida mangki ba miyoi sing lengana thiba ngamdragana aikoina oina thijarage Supreme Court amadi Human Rights Commission da su wakapa leikrai loidana Union Home Minister Amit Shah Manipur da laklamba matamda su memorandum pisinba leikrabani laibak thibading asi fawba mari leinaba singna thabak amata paikatana leiri haiki ngasi phawbada mangi basike langla langjin amabo khangba ngamdri akoina police ta haiba kanda moi hujik CBI de sinagre hai CBI de sinaraga di CBI ki team khara ti akoi yimda la aga aingonda gi statement labam to kone family member sin dagi adu ngasi phawbada CBI ki team amta akoi yimda la khalaite maduna takpadi case asi CBI de sinadi habne maichak phangori ba koina di sum dong no mage maisak si hengal lai koira sum maisak si hengal ai koi de hingda badi ya dabanina temal lai hauri ba koi di cha sin ju sem da ya te aduna koi di hujik kai dong sige haidana tawre koi ga yoina tanaraga koi yoina mateng pangnare mangi de sing joina aduga aigi pore bisi central government employee na mase adu ma gi mahutta aina changro do bise ma gi death certificate se yaw da bani na thabak se process ya de hujik ai outsource oina laijare regular ta ga do bisi ma gi death certificate yaw de akoina death certificate se bibiyo hai bakan da Manipur shakan hai je sahi tare ngai biyu hai sahi tare ngai bise sahi tare sidi akoi hing kamani hingo hai bano sahi tare se sadana layu hai bana sahi tare hai bise padam hai zeru re chaktan non zeru re simuna gyane appointment laujare time ta bakum birate kari ki mana kananu una do si kai no hang missing family ni hai tumin da laigre kamani hingo hai bano ba koi se moina changmangam de thibangam je habisi ki maram se kari ki no ba adune hujik se chum kuira ga koi se sum wari se ning changa no thongoi se kai basu hele wari li basu ngam de ta kapning basu pawe Manipur lenga ki PhD gi official kharana Jal Jeevan Mission gi pai fawba tingdana website oina ising phangan krana thagalakpada Lamsang Assembly Constituency gi polling station number 17 by 1 gi mafam khara yaurokle hairi India gi Prime Minister Narendra Modi na miyam da thangnaba ising phanganaba gi panamda kumjal lising aniga tarama panda hodokiba Jal Jeevan Mission JJM gi makhada Lamsang Assembly Constituency gi polling station 17 by 1 gi manung sanba awang lakin thabi khunjaw amadi awang lakin thabi Santipur gi yum sahumga marifu mari beneficiaries singi lista ising phangla haina website thagalakpada yaurpani hairi iramasugi matangda awang lakin thabi da pangthokpa pawgi mifam amada social activist Joy Kumar Singh Subamna hai aphaba ising pithakle haiba JJM gi beneficiaries singi lista khulasugi yum sahumga marifu mari yaurga leramlei adubu kumjal sing aniga kuni thoidagi hojik fawbada khulasida thaknabagi aphaba ising phangmadi lairadana pai fawba tingba leitri India lengana miyam gi damak paikhaliba aphaba scheme sing asi PhD gi official kharana namthak tawduna miyam da mapung fana phangandana leiribasi singdokadabani hiramasugi matangda athubada police ta FIR ama register tawduna court ki mateng lorga thengnaragane haina phongdokhi PRCD기 막곡 통과 진거 신시 막코이나 지금 뭐 건강증명다 지금 뭐 남탁도구나 भारत सरकार की असिगुम्बा फजग्रब स्कीम असिबो मणिपुरदा चलाइदना मणिपुरदा लैरे लोरे सिंपिरे हाइब मोय मियो सिंसे मोखोय मथकते एक्सल रोय दोय मरम निति मरमदी किनथबी खुन अदुगा शांतिपुर अनि जिदा पुलगनि मी चहुंगा मरफुगा मरिसि मसिदा मोखोय डिपार्टमेंट हाइरगा मी चहुंगा मरफु मरिसिदगी एकोय सिगुम्बा युमसिदा इसिंग कनेक्ट तौरमी हाइब पोतो पुथोको ngमद्रगदी पुलिस तै कोई कंप्लेंट तौने मरमदी सिगुम्बा सरकार साको थरांग सिदा मोइना नमथाक तौरे हगा सि खोय खुंददी प्रजा सिंगददी सिंग बिग्रेन थागले अदुगा सिगी पैसादी कंपलसरी पैसा लरंगने लौदिबो बिदो फोलकना बगी दंता कोई पुलिस तै कंप्लेंट तौगा कार चलगा कोई मरिलिनवा कोर्ट तै कोई समिट तौने डिपार्टमेंट ना मसी थोलोय हरगदी अथुबो मतमदा कोइना शेंगतोपीगदबनी Pawgi mifam aduda awanglakin thabi Santipur Sporting Club ki General Secretary Hero Chandra Yumna no phongdok kibada pipe ama fawba tinglamdana awanglakin thabi khunjaw amadi awanglakin thabi Santipur gi yum
sahum hen bagi Aadhaar amadi mari lenaba document sing thagatpada yum sahumga marifu mari gi na beneficiary single list yauraga yum mapanamana pending na thamle hariba sulabuk thibani sekmaida asoba turel ama leirabasu nungi kwari na marab oiraga ising leiraga sizinaribani sahi sigi February thada PHED ge official singa hiramasigi matangda wari sanarubada sekmai gi water supply reservoir ani yakidre atubada tubewell ama hulaga leira khulak singda pipe tinglagane haina thajaba pirakhi aduba hojik fawada thabak oina paikhalakpa leitri atubada PHED na thabak oina paikhalak taba tarbadi miyamna sabsana thenaragane haiki Lan gi awaba cheithen sigi marakta isingbu laigadra chana mabu honagadra isa sing larik tamna na mabu honagadra sigi awaba cheithen sigi marakta gamay india gi makha da laiba ko ising connect tawgi ndong khudung ising phangbagi tigomba yamna pajabe scheme sidai khoi sumadu yauje ki bhai tarik khungang se janjiban misengi makha da ising pigani na ko loina adar khong khre yungdong khuding gi loina taw khre adu bangasi phogo lakwi da ba laiba 2026 asigi khoi February da website am da changjaru matamda hairiba janjiban misengi makha da khungang asigi laikin thabi kundaw di Santipu hari besigi sing pina na bai koi thagat ki ba chia sing si yengjeru ko matam da website si da loina already yum chahunga 92 houses sigi manungda yum chahunga maripuga mari si ko janjiban mission gi makha da connect to bira ma hata aduga yum nipan sin pending de thambira ma si already chia de thok loira bani ba si loina ising pithakra bani lawda ba koi kari gumba ma pawa si da pai phok tingbiram dri kari gumba mami amok ta dri janjiban mission gi makha da aduna koi mari leina ba authority sing aduga loina na lengat ki mai ge da pungin singjaning bose tawdana government na tawe habiki posima tawirano laibak sigi wari mai timing sida Ukhrul district ki Litan police station na konba New Haven Khayai Ram khulda ngasi ayuk khulai paibasing nongmai kaplak tuna landar kre hairi pawsig matung ina ngasi ayuk pung 13 makhairam tarpa matamdagi hongduna sepu yaulen khul lomdagi New Haven Khayai Ram khul tamna khulai paibasing na apaba makal gi khulai sing sinjina duna nongmai kaplak tuna landar ki hairi thodok aduda nongmai round kya kaplak ki hairi adumena mak landar ki baduda asopana madi asiana yabugi pawdi leite thodok aduna maram oiduna National Highway number 202 paring da gari sathok sasin da sauna apan bo oiduna porchai pu ba yauna gari kya lambi da panduna lainaki shooting towards the passenger vehicles, you know. People are not able to travel. So this is the highway. This is the highway. Vehicles are stopped here due to it's date 2 May 2026. We are not able to move out. This is Nakalamoromda kuki singi khul oiriba sipu yaulen danga sinumit yungba matung pung tarani thoi makhairom tarakpa matamda nongmai kapsilakra haina kuki se so walking committee ukhrul na phongorokli hiramsigi matangda committee sigi maike digi thadorpa serol mana hai hojik ukhrul district ta oirang leba phiba masigi yenglaga sepu yaulen amasung masigi area da athuba matamda Assam Rifles ki company ama tharktuna khunja singbu ngakpi senbiu loina Nalitan police station da mathau tawriba tangol puruk ki personnel sing lawthokpiu haina appeal torokli Bisnupur district ki Tronglaubi ki thodok amade Ukhrul district ki TM ka somda laikhidraba singge asumba well fangnaba judicial inquiry tawgudabane haina langdai khangsuna hana langa ki puning singsilakli ngasi malom awang lekai da leiba ibudau pakhang bage sanglen da pangthokiba pawgi mifam amada langdai khangsuna hagi kokan banner kayen paibam anitana hai lamdam asida tholiba thodok wathok singge matang da lengak da demand kya tawduna mafam asida mioi tarena matam kaktaba amadi maira paibisingna khuthang sarai henbagi sangsilakli ba khongjang ngasi ga tharga numit kunni tarukni surak lay adu mainamak lainga ki maike dagi ngasi fawba wafam amata phongdoktana democratic oiba khongjang asibu namthaduna lakli numit humni gi manungda lainga na athupa matamda maral leiba sing chairak pigidabani natrabadi makhal mukha kya gi khongjang sangsilagani haina phongdokki mamang da hokiba akoi gi miham ni hun kya tawdini masa ke amu pangide joji mafu akoi angang an si akoi gi atumba justice phangdribani aduna akoi na pamjabadi koi angang sulokre ayang si akoi thang chara hebagi jamna si akoi desalagani akoi gi makha tapa pamdi haloi iha ta jenari ba maru pangam tatuna laingang na pasumbaran lokidana prajada akoi bab tang bi hana akoi na tamjari Manipur da kuki khulai paibasina terrorism ki thong sathaduna furuk ki oiba homeland talibasi international law khongaung ba maram na khudak da leban gadabani haina amukona
amadi masiga saminariba lupmangan appeal torkli hiramsi matang All Manipur United Clubs Organization amuko poiri lemarol maira paibi apunba Manipur All Manipur Women's Voluntary Association, Committee on Human Rights Manipur, Amadi Manipuri Students Federation ge President Amadi Chairman Singna Kujak Pirga Thadorok Papun Gisarolaman Hai, revisiting May 3 Haina Kumzali Singani Kunmari Damiam gi Mipama Kwa Katel Akam Leka gi Community Hall the Pangthoke, Mipamadu da Manipur Tugai Honoribu Single Lalong Amadi Madugi, Marunda Ladibu Sing Kana Neduna, Manipur Kana Basin Torang Sing Lauduna Amadi, Matamatam Oyak Papipam Sing Puna Tengaminabagi Asep Pirabloke, Manipur Tugai Bamakalka Kagi Pamba Season Aduna, terrorist Singna, Honora Kibapun Miam na Tenerga Laki Bane, May Ahungi, Tamtiraba Togdo Tuda, Mio Kiama Lakidre, Kayamana Sopan and Kiamadi, Mio, Lissing Kiana, relief camps in the Sanga Pamloduna lady, Live activity, Irangasi Warushin Purana Bamatik Sava Logo, Tabak Amata, Lenga Asana, Lokotri, Hozik Uraniba Pipa Masida, Manipuri Kunai, Mutanana Bahona Ribasi, Kudakta Lepkadabane, terrorism ki thong sathaduna furuki oiba homeland taribasi international law tugaibri thongasi kudakta lepkadabane haina taksilakli Manipur da tholi ba irang si hayeng sahi mapung farak pagamadi lenena thadaugi searching amadi miyamna thongni tawbi haina thadau inpi Manipur team na appeal torokle hiramsi matang da team gi joint general secretary na thadorok pa chorola mana hai hayeng gi nimit asibu kamu kharana separation de haina pangthongna bahonari thawngasi Manipur da makha tana tokhai tana bhonar pani team gi oinadi Manipur da khundamine ri bapunamak nungsi sana na hingmina bahibisida sena thaja bamaramna tokhai tabugi Mafam Amata Equator Late, Kumzali Singani Kunmari the Gate, Timna, Thado Students Association Kusamaduna, Megi Tangomasi, Manipur Peace, de Haina Pangfolagli, Maramaduna Hayengi Numit Asi Thadogi searching the Manipur Peace, de Haina Palantabu, Lena Manipur Tanguleta, Bahazan, and Abidam Honamina Haina, Sirola Sida Apil Torgli. Kumzali Singani Kunumdagi, Megi Tangum, the Gitorli by Iran Asina, Sahi Ahum Paralabasu, State Asi, Awaba Pipa Mama, the Lady Hana, Maite Alliance, Kimaki Pondrogli, Lubasigi Sorolamada, Kukimasung Maite for Anigi Marakta, Unkana Ba, Kutona Ba, Todokia, Toki Bagalena, Miokia Lakidre, Kayana Lanzana Duna Lady, Masik Matakta, Seltum, Mahimashin, Amasung, National Highways in the Satoxas in the Sound, upon Oiduna Lady, Miamna Nintina Highways in the Satpangamdre, Kanagumba, Santi Tugaiba Pamas in the Aram Wapam Sing Sandotuna, Miam Marakta, Hena Kaibung Tanaba, Puruk Masel, Nukshin na bahonari buffer zone haina maming thonjinduna sangthok sangsin da sauna ayat papiraga leiri lenga ki maikede gi suloin order ngak pangamdaba miyam gi punsi amasung lantum ngak senba ngamdabgi aswanba leiriba si pende Manipur gi territorial integrity kai handana santi amasung sakhwat paporangna ba sapsana honaga dabane haina thamlapli Sahi taret khundapugi matamda awasingi makutagi Manipur kanbada khomi lanmi ama oina sarugya kiba amadi general gi phamthon phawba ka kiba general Balaram Sagai Zambana laikidabagi chamaga contractor elak suba kuman thormasi pangthokrai Radhabinod Sevite board na silaga pangthokiba thoramadu moirang khong Sagai Zam kolupta leiba general Balaram Sagai Zambagi mitamda sarugya kiba sina leisukatu rikai khunaki thoramadu general Balaram Sagai Zambagi sadauna da sing amadi general Balaram Sagai Zamba foundation gi miyoi kya susarugya ki panbaya abadi Sahi taret khundapugi matamda awasingi makutagi Manipur kanabagi dama kumzali sing mga chanipan kunmarida Maras Gambir singna levy linkat ki ba amadi kumzali sing mga chanipan kun mga da Manipur levy haina maming on ki ba dubo Balaram Sagai Zamba asi khongmi lanmi ama oina mahaki mapabung aloina yaukibane lanmi ama oina isang thongna horkiba Balaram Sagai Zamba lengalonda su haithui singthoiba ama oiduna phamkya tamna pairaki tungda Maharaj Chandrakirti gi matamda general gi phamthon phawba ka kibane Manipur amasung Burma gi ngamkhai semdok sadongnabgi damak James Johnstona lusingba kumjal sing masanipan marifuma thogi boundary commission da general Balaram Sagai Zamba asi Maharaj Chandrakirti na member ama oina yahonki amaromda ahum suba Anglo Burmese warda Burma gi candidate leiba Bombay Burma company da thabak tauba Europe masa sing kannabugi damak British political agent James Johnsona lusinglaga satkiba candidate expedition da general Balaram Sagai Zamba sarugyaki expedition adu da general Balaram Sagai Zambana laukiba thodang adubu sakhamboina Assam gi chief commissioner candidate medal lanthoktu kai khumnaki amrom dangasi pangthokiba thoram adu gamari lenana Radha Vinod Savite board ki treasurer Sagai Zam darena wafung kya phongdokki Laibaki Irang Laibana, Maramoiduna, Edo Balaram, Tawazam Balam, Jenengi, Samu Kuntatre, Suba, Laikidabagi, Nising Toromasi, Apoigi, Halaman Singa, when it's some Apoigi, Lai Su Katlaga, Apoigi Handak Kumsigi in the Matan, Apoina, Pangtok Sakare, Aduga, Edo Balaram, Sawazam Jenena, Sahi Adunga, Manipugi, Tanatana, Rodaba, Yasiki Oiraba,
थोखिबा थौदोक चाहि तारिक खुदाकपदा यावदुना अखोइगी मनि सिपोई अमा खुंबी लामी अमा ओइरमदगी जेनेरल गी फम थोंग कागिबा तुंगै मतंगी आई सिंगबा अखोइगी लेबागी थौदांगदा सरुक यारमबा इधौ असिबु सखंग माना तौबिरमबा थबक थौरम असिबु सखंबिबा ओइदुना गवर्नमेंट गी साइडतगी फंक्शन असिबु स्टेट की लेवलदा ओंथोकपिनोगिदमता मी संसिंजरि Sedasida NRC hana sana handana census pangthok pa yaning dihaina Joint Tribe Council Manipur JTCM na phongdorli inpui liangmai rongmai amasung zeme tribe sing ge apun balup ama oriba JTCM ge General Secretary Dr. Aku Nyumaina phongdokhibada Myanmar ge masing yamna sangchilakpa illegal immigrants singna lamdam asigi demography socio-political structure yauna national security da chawna singna bama piri piba masida NRC sana handuna mitop khandolaga thangdok tringai census tawba tarbadi tung koina asoba mangjam ama oigani maramaduna census tawdringai da NRC hana sana hangada haina taksilakli In Poinaga Union Manipur na state asida census tawdringai da NRC hana tawda bane haina taksilakli lobasina thador ki bachirolamada illegal immigrant ge asoba issue ama lairiba lamdam asida makhoi bo hana khandolaba matung census tawda bane khongthang asigidamak NRC hana sana hangada bane illegal immigrant sing mikok thibada yakshin khrabadi lamdam asida sauna ahong balaktuna yelomi singda awaba kya mayokna ba yai lengang na miyam ge aning ba pa makhangna thabak tawpham thoi hairi DM College of Science की Principal Nodal Officer मध्य हानगी Nodal Officer ओरंब सिंगा मानरगा माहिरोई सिंगी career मांगनगदौरे हाइना कांगलेपाक Students Association केस इन अपेंदब फोंगदोरली केसो की सेरोलमदा DM Community College असिगे फिबम मसी मबांगद पुरंबा Nodal Officer Director मध्य DM Science की Principal ना मसा की लदाई ओइना लेजबा Constitution गे वांगदा तौनिंगदा तौदुना माहिरोई खुनाइबु कारबार ओइना साथारम बासिना ngasiदी Community College असिगे माहिरोई सिंगी career असि मामगी फिबम द लेरे DM College of Science की Principal हौजिक ओइरिबा Nodal Officer मध्य हानगी Nodal Officer ओरंब सिंगना माहिरोई सिंग असिगे लोइसिनगदबा Administration गे ओइबा थौदांग अमता लौदना तौरंबदगे DM Community College ता MLT OTT RIT की course सिंग तंबा लोइख्रबम हेरोई सिंग लिसिंगनी तरामा पंदगी हौरगा मसा की तुंगी लंबी समजगदबा National Commission for Allied Healthcare Profession गे मखादा मतम चाना तवदब सिंग अदु registration तविदबदगे माहिरोई सिंग असिगी certificate सिंग सनबा यारुदबगी फिबम द लेरे हाना Nodal Officer ओइरंबना महाकी मतमदा National Commission for Allied Healthcare Profession NCAHP दा थागदब माहिरोई सिंगी मरी लेना बासे सांग सिंग हंजन हंजन कमीशन दगे रिमाइंडर क्या थारकलबसु करिगुंबा थबक अमता लखोलमदना लैरमली Manipur State Allied and Healthcare Council लेतबसिना माहिरोई सिंगी करियर मामगी फिबम द थमलिबसि हौजिक अनौबा Nodal Officer हाबलिबा असिनसु मसाना चार्ज लौबा था अनि हलकलबसु ngasi फावबदा करिगुंबा थौदांग अमता लौदना लैरि मसागी थौदांग यावना थबक तौदबा सिंग असि मरी लेनबा डिपार्टमेंट खुदकता सिंदोक्तुना माहिरोई सिंगी खलगा थबक पाइखटपा ngamba ओजा मथौ तारे मथौ अमदि थौदांग खंगदबा DM Science की Principal अमदि Nodal Officer Administration थबक तगी पथाबिरो हाइना फोंदोरली पाउगी मरकता नतेन ब्रेम तंग लुमिनसी SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call taubiratuna khangbiba yagani. Economic and Resource Development Organization ERDO Kanglaipang ngarang pangthokiba International Labor Day gi tharomga mari lena tuan bu wafam manga thabak to ontono ba taksilakle wafam sing adudi labor rights hena pangal kangkhadan ba skill development amasung thabak pibagi khongthang paikhatpa local entrepreneurship amasung senmilon sakhona bagi thabakta poning thogatpa sinmi singda healthcare amasung social security mapung phana phanganba asina singbani loinena sinmi singi tungi punsi safana laina bagi damak laingak CSO singa madi stakeholder punamangna amatoina thabak tawina siana ERDO gi president na thadorpa cherolamada khangalakli
Kabi Asangam Mina Ketchen gi Sama Kun Subama Pok Kumon Thoram Ngasi Lang Thabal Kun Zadalai ba Dr. Kamal Literary Complex ta Naharol Sahitya Premi Samiti Imphal na Sinduna Pangthokrai Thoram gi Sargam Oina Manipur University gi Professor Dr. Singnan Maisnamna Anirak Suba Asangam Mina Ketchen Columnist Award Lisingani Kuntaruk Lantoktuna Ikai Kumna Utke Thoram Maduda retired IAS officer Dr. R.K. Nimai Naharol Sahitya Premi Samiti gi President Nauribam Indramani Amadi DIPR ge retired Joint Director Aribam Balkrishna Sarma su Saru Yaki Thoram Maduga Mari Lenana Naharol Sahitya Premi Samiti Imphal ge General Secretary Dr. Huirem Temana Fongokibada Ngasi Pangthongliba Thoramasi Award Lanthopi Sargomani Award asi handak sahigi Tharga Anirak Suboina Pibani Matung Tarakutu Lepalaitene Award asi Pikigani Haiki Asi akoina pijariba mana asi akoi asang mina ketan kalam ni sewa aidana pijabani ngasi giji anirak subani tai ani le pibani 2024 da akoi ahan mana pijagre abi matung da ngasi si Dr. Singlen Maisnam da ani suba kalam ni sewa si pijabani aduga ngasi gi maruina ngasi akoina pijabagi maram di ngasi si asang mina ketan akoi pioneer writer sing gi marakta mawoiba Kamitina aku pioneer writer Tariat ki aku kemusi birth anniversary celebration si saya kuting pangkok sabdi madu gi saruk amoina ngasi ji magi chama kun ga suba mapok kumon numit ni dosi gi numit sida aku magi mamingda magi masa masu singna kapiba sigumba pausi gi kalam da ko miyam mit pang na ba miyam da enlighten to ba dugumba Masagi creativity yauba article series naina regular way na pong ba dugumba kalam nising du khangal aga koina pijabani Mama Mapa Oibasina Masa Singbu Mai Pan Honabada Ahen Mathona Happy Mathokta Ahen Manipur Civil Services Combined Competitive Examination Lishini Kunitoida Nipum Doisuba Rank the Lakraba Kaisam Sawana Fongorli Nasi Awanakin Tabi Community Holder Awanakin Tabi Development Committee na Silaga Pangtok Patarama Puki Tormamada Wapum Sifondo Kibane Tormadu da Kaisam Sawana Hai Mamampa Oibusingla Masa Singda Puni Hantaba Wakadam the Highway Devane Amarom da Hogak Libana Singna Masagi Pandam Amagalina Honarabadi Nomadi Soy than Mai Papang Haiki Tormadu da Laikai Halaman Singna President Member Oina Saruyaki Lina Laikai Miokia Susaruyaki Tormadu da Laikai Mio Singna Kaisam Sawada Angamba Kudol Tamduna Puning Tawaki Thawal Okram Dalaiba Fencer Higher Secondary School Ningat Kibagi Kunitho Suba Foundation Degi Toromga Bari Lena Sayesigi Kosam Loba Class 12 ki exam da position Lor Kraba School Sigi Mahiru Sing Taram Oktan Pung Thawat Kray School Sigi Multipurpose Hall da Ngarang Pangtokiba Thoram Aduda Fencer Educational Society ki President Hodam Priyokumar Secretary B Surchandra Masung School Sigi Principal K Sarasandra Susaruyaki Thoromgi Sarwamoina Sayesigi Kosam Loba Class 12 ki exam da Science Stream gi Oina Taranipan Super Position Lakrabi M Ellis Tarampan Suba Position da Yarok Pangam Kraba L Anderson Kun Suba Position da Lakiba Takskira Side Amasung Fine Arts Subject ki Topper Oira Kraba and Rahul da Kudol Potpidana Puning Thogot ki Thoramadu da School Sidagi Haukiba MPS na Loba Manipur Civil Services Combined Competitive Examination Sing Kunitoida Yankai Taruk Suba Rank ta Pass or Kraba Sangai Umpam Serapur Matak Lekai dagi Muhammad Aman Nawaz su Taram Oktuna Puning Thogot ki MPS na Loba Manipur Civil Services Combined Competitive Examination Singani Kunitoi da Mai Palakraba Khongjom Standard English School dagi Haukiba Mahiroi Ama Yauna Khongjom Circle gi Mahiroi Ani ngasi School asina Taram Okrai Khongjom Standard English School na Sinduna School asida Pangthok Pathormadu da Class 1 gi 10 fauba School asida Tamlakiba MPS na Loba exam da rank 71 da Mai Palakiba Samra Maya Lekai dagi Kunjesor Kundrakpam Apopa Kids Keso Masung Nipan Suba Rengta Mai Palakibi Texam Mamang Likai Digi Dipa Maibam Apopa Maibam Gopalanida Kudol Porpidu Nikai Kumnaki All Manipur PWD Contractors Association Gi Foundation Degi Thoram Amadi Sinmi Singi Numit Palan Thoram Kuyatongi PWD Office Complex Laiba Association Asigi Office Pang Thokrai Thoramadu the All Manipur PWD Contractors Association Gi President TH Jugeshor Amasung Secretary W Ranjesu Saruyaki Thoramadu the Saruyaki Basina Laikidraba Sinmi Sing Amadi Laibakana Ihoda Laikidraba Singima from the Laisukatuni Kaikum Utki
Singjamai apunba no pelup sanlup ke tarani thoirak suba mapok koman thoram ngasi Singjamai thongam lekai dalai ba maibam South Thoi Community Hall da pangthokrai thoram masida lobasigi thongmi singsu saruk yaki thoram madu da hojik oriba Manipur gi phibam gi matang na kumna khane ne ki illegal immigrants sing khandoktuna thangdokkiba sugi yanaba handokpa amasung census tawdringai da NRC hana pangthona ba sangsilapa khongjang singda sauna saruk yagane haina suwarep lauki Indian Red Cross Society Manipur State Branch ki kumjali singani kuntarukta gi lisingani kunmapan phawgi ahanba management committee gi mifam ama society asigi Thangal Bazar MG Avenue da leiba office ta pangthokrai hiramsigi matangda IRCS MSB gi media coordinator Nathadrok Pacherola man hai mifam adu ngarang amsung ngasigi numita IRCS Manipur State Branch ki chairman Narendra Ningombana mayai tangma loduna pangthokki bani tormadu da society asigi toan ba district sindagi lakpa management committee gi members singa saruk yakiba loinana anoba tam kumjali singani kuntarukta gi lisingani kunmapan phawgi thawpuna ba miyoi singsu khanki Nauna Kalba Mioy Singh Adudi, Chairman Posta Narendra Ningomba, Vice Chairman da Dr. Laishram Manglem Amadi, Treasurer Gi Posta Premjit Nauribam Ni, Loinana, Makatarakpada, Society Sigi Sana Kanun Gi Matungina, Talmasigi, Honorary Secretary Oina Thau Punanaba Management Committee Gi, Mifam Nahanagi, Secretary Atokpam Nabasandrabu Amukhana Khanki. District Administration Bisnupur ge Thoksil Makhada voluntary blood donation kam organ donation ge pledge scam ama RIMS Imphal ge blood center da ngasi pangthokrai Toramadu Women Committee Indian Red Cross Society IRCS Bisnupur District Branch ge chairperson Dr. RK Romila ge Apopa Rajkumar Nilamani ge Taram Thoisuba that anniversary ga mari lena IRCS Bisnupur District Branch New Life Foundation Thamna Popi Chayata Foundation VVP Bisnupur Pran, Max, SBTC, NHM Manipur, Department of Transfusion Medicine, RIMS Imphal Amadi, RIMS ki organ transplant program ga kusanana pangthokpani. Tharmadu da organ transplant program RIMS ki transplant coordinator Singh Laishram Monica Amadi, Singh Tham, Pritam, IRCS Bisnupur District Branch ki Secretary Dr. Huidrom Ramesh Sargyaki. National Program for Control of Blindness and Visual Impairment ke Makhada Langthawal Kunja Awang Lekai da leiba United People Welfare Association Upwana Medellin ga kusam naduna free medical camp ama pangthokrai Upwagi complex ta pangthokpa camp adu ga mari lena association asigi sports secretary Laishram Bonin hai medical camp asida computerized eye checkup tawbugi khudong saba piba loinena PMJAY card season aduna cataract amadi mid pang kakpagi Operation Sing Lemna Pangthokpa Yabagi Kudong Sab Supiri, Loidana Anoki Matau Taba Myosinda Sada Yankagi Mamal Hantana Pangali, Medellin Dental Hospital Ge, Timna Oral Camera Season Adana, Yasigap Tawagi Kudong Sab Supangan Kaina, Mahana Fondoki, Kemadu Dalang Tabal Kunza Awang Lika Emadi, Kulasiga Koibada, Kundari Bamui, Sahum Romna Analangi Kudong Saba, Pankibugalina Matau Taba Hida Lantak Supiki. Thwal kunja awang laikai ibado bagi community hall da awa club na initiative lauduna sponsor na Medellin na free camp for eye and dental pangthok jabani maramdi hariba laikai sida lairiba amadi boarding da lairiba angang natraga ahal lamman asida karigumba yagi problem nakpa meat ki problem nakpa asida kirang phanaba honajaduna Medellin gi staff sing amadi doctor sing na sponsor tawbiraga masi tawdaba yade haibagi thangda akoi ngasi awa club na initiative lauraga pangthok jabani Empowerment of Women Haiba Hiramda Nomugi Oiba Awareness Program ama Ningthokongda leiba Dikakas Foundation amadi Sewa Club Nasau na sinduna ngasi Nasau Maning Lekai gi Community Hall da pangthokrai Taramadu da Dikakas Foundation gi Chairman cum Managing Director Dr. IS Konthokjam All Nasau United Clubs Organization gi President L Ngamani amadi Secretary L Ranjitna Maruiba Bithonian Singwena Sarugyaki Taramadu gamari lena na Dr. IS Konthokjam na phongdokibada Nupi singi punsi mahing hena fagarana bagi panamda Dikakas Foundation na khangalaba nupi nifuda angamba honorarium khara piduna semilon Fagana Bamadi Hing Nabagi Hingbagi Thak Wankanaba Thoramasi Pangthokpani Asingba Makhalgi Thoramasi Manipur gi Tuan Pamsing dasu Pangthonaba Pandam Thamli Haiki Nupi Samaj asi bai koina Laisabi macha oiro larik tamliba kangbu oiro yum palaba adumla emergency oiro makoi puramakse amukang kamdauna aikoi achauba chaphatpa de lambi rom pusala kanda ngasigi Manipuri society sida aikoi nupi singi achauba daika ama laura kanda masasu chaphatpa leba nyam sukana ba imung manung su chaphatpa adu aikoi punna kamaina nupi samaj se hena import to buya da de haiba wakalona sida ngasigi singba nongmu do program su to jabani
Minority Singi College ni Haina Riba Lilong Hauribi College Education Department amadi Integrated Teacher Education Program ITP Thambada Ayaba Pirakpagi Damak Manipur Lenga ke University and Higher Education Department po All Manipur Muslim Students Organization Amsona Thar Pongdorle Panbaya Badi Saliba Academic Session asige College asige Education Department asi Lautologa Integrated Teacher Education Program ITP gi Manung Chalhalagani Haina Thorang Toromani Adubo Amsoge Secretary General na Education Department amadi ITP asi Toan Toana Thambina ba Mamang Thai April ke tangkum mapanda Manipur Lenga ke University and Higher Education Department ta ai baserol ma pisin ki ba higher baserol adu department asige director na ayaba piraki bani hairi Manipur Lenga ta Minister Oiramba AS Arthur amasung MP Oiramba Risang Kaising gi loina bi Kathingla Kaising na laikidabada External Affairs amasung Education gi han gi Minister of State Dr. R.K. Ranjana waba phongdorli Dr. R.K. Ranjana thador ki baserol amada AS Arthur na lauramba thodang sing amasung Kathingla Kaising gi kathokpa sing adubu mayek lana lehorgani laikidraba sing gi imung manung gi awabada su saruk yari hairi Manipur NF Law Students Union Guwahati na sinduna ngasidagi ahanba Manipur Unity Cup lisingni kuntaruk Assam gi Guwahati da laiba River Football Club Lalmati da hokrai ahanba Manipur Unity Cup lisingni kuntaruk asi hayeng phaw sathagani cup asida winner amasung runner up ki mathakta highest scorer best goalkeeper best player gi manasing thamli India Meteorological Department Meteorological Center Imphal na piba report ki matung ina state asige district khodimakta ngasi amasung hayeng akha araw golonena mafam kharada akam mongda nong suruba yai hairi report asige matung ina piba masiga loinena pungda kilometer kontra dagina nipu phawu yana nuksi setpasu yai hairi ba piba masi Tamenglong Jiribam amasung Fairjol da tha asige tamanga phawba aduga Senapati amasung Surachanpur dana tha asige tangmari phawba leireba yai haina phongdorokli Loishalakpada marubi pausing mukana phongmigani Susana riba kukizo gi lalolup singa center madi Manipur Lenga ka wari sana khre lalolup singi mai kaidagi separate administration gi wafam nahunun puthorok khre Miyat pasing masak khangdok tona phaba ngamdrabasu tronglawbi gi thaudokta leikidraba angangani gi haksang ngasi rimski Mirel Sandigi Lauduna Aroiba Batamang Pangtolga Nairosan Crane Umzalising Amaga Samapan Yankai Batoida Besir Orga NRC Tonom Talib Diman Sita Mating Oiba document Amata Tenadri Hana Lok Sama MP Dr. Amam Sabi Mola Kojam Fongo Crane Death certificate Pida Babaram na Pampam Tokpa Mata Pangdana Wana Punsinelli Haina Manipur crisis Asida Tiba Kangana Lediba Imung Singi Imung Manungge Myoshi na Pongorli Amasung PhD gi official kharana Jal Jeevan Mission gi pai phawba tingdana website oina ising phangan kre haina thagalak le haina Lamsang Assembly Constituency gi polling station 17/1 gi miyam na maral sirakli Hosi Pawin di SKTV News Sandok Saba Manipuri Paulo Jare Manipur Myam ki punchida khwai gi maroi bai state asige lebas gi amadi malem gi ba I paw sing damak SKTV News pu minyang tadun lebiu paw yengbiru sungam kana khurumjari